asina mapum phana lauramdre haina MP RK Ranjana haikre Numit nini chathagadaba taramathoi shuba Manipur Legislative Assembly gi Nipal Suba Session hayeng pung taramathoi dagi phamba hawrgani amadi Bharat Sarkar amadi NHNIM anigi marakta chathariba santigi wari asigi warishan purakpada Manipur gi apunmagi saktamda akaiba piraklabadi yaba ngamloi haina MMWO gi General Secretary Aminuddin na phongdokre Kurumzari Times of Manipur nungthil gi pau meeting tabiri basingbu luchingbi na taram na okchari haujik pau sandok na pizari Bharat Sarkar na lamdam asigi miyamda ataba mamalda fanghalliba potlam kaya lengak asina mapum phana lauramdre masimak karigino haibadu consumer oiriba ngasigi miyamna hangpham thoi lengak nasu miyamda chapsaba maram khanghanpham thoi haina Lok Sabha gi MP Dr RK Ranjana phongdokre Consumers Club Manipur na sinduna Imphal East ki konung mamangda leiba lamyanba sanglenda pangthokhiba club asigi kunganipan suba mapok kumon palam thoramda chief guest oina saruk yakhiba MP Dr RK Ranjana makha taraduna Bharat Sarkar na lebak asigi miyamda ataba mamalda miyoibana hingbada numit khuding isjanariba potlam kunganipan dagi kuntra fauba phanghalli adubu state asigi oinadi cheng amadi kerosene natana atai potlam kaya ama lauramdre Lauramdriba polam sing asigi manungda chini amadi gehu yauri masi karigidamak laudribano haibadu consumer oiriba ekoina hangba ngambatai wahang adumak consumer gi right ni haiki ekoina kaidawi tanker dagi leiraga yam lembado na ekoina tawriba mioi khara tanker gi service tawriba khara dugi magi job and risk torga ekoina somda poraiba ising do health ki safety oibra oidabra thakpada ising do Laina tina poidra habagi assurance pong pideo. Masisu consumer forum da kanna masi hire kanda public na thara ibe ising do adu bhawda chemical composition kayam yawi masi thakpada kari sokani ese masi seng na hire kanda sarkar ese prajagini praja naraga di sarkar kokchi kadorini adu robodi masi gumba singse phajana tawnuna ba Consumer Club singsina khatang activate to hanjaning bagi wafam sima ai panjaningi Thawamaduga mari lenana ana layeng sang singda consumer singi hak amadi fair price shop singda consumer singi mityeng haiba hiram asida awareness program amasu pangthoki Numit nini chathagadaba taramathoi shuba Manipur Legislative Assembly gi Nipal Suba Session hayeng pung taramathoi dagi phamba hawrgani hiram sigi matangda Manipur Legislative Assembly gi Secretary M Ramanina tentative program ama thokre Numit nini chathagadaba session adugi hayeng ahanba session numita obituary reference presentation of Business Advisory Committee report motion for election of the three financial committee for the year of 2019-20 Government resolution sing puthokani aduga mathangi numit nini suba session dana question hour government business amadi presentation of committee report sing legani hairi Bharat Sarkar amadi NHNIM anigi marakta chathariba santigi wari asigi warashin ama puraknaba thangjaliba khongthang asi taramna oi adubu santigi wari asigi warashin ama lakpa matamda Manipur gi apunmagi saktamda akaiba piraklabadi yaba ngamloi haina Manipur Muslim Welfare Organization gi General Secretary Aminuddin Mauji Mayumna phongdokre ngasi hatada leiba loop asigi mayai loisangda pangthokiba paugi mifam amada mahakna makha taraduna NHNIM amadi Bharat Sarkar anigi marakta chathariba santigi wari asigi interlocutor oriba RN Rabibu Nagaland gi governor oina hablakpa asi taraina lode lamdam asida khundariba kanglup khudingmakna mihut nahum singna leiba mathau tai santigi wari asigi warashin ama lakpa matamda Manipur miyam gi interest soklaklabadi hingba amadi siba anigi marakta loop asina Manipur miyam gi damang achetpa phirep amaga loinana lepkani haiki NHNIM sung government of India ge di laiba warusin se narun da loisina honor mata gadi kogi lamdam masida laiba purup khudingmak siba amasung hingba ni gi langdai da soidar leblakani lamdam asigi pangal singso mahausa dagi hauna di lamdam asigi miyam gi interest aduga lamdam asigi territorial integrity bo yamna di naksaning bai tare ne asigno ba khongpham se ngasi su khongpham si yam china lebi haina media ge manga thamjage
Amaromda Indo-Naga political conflict asida Prime Minister Narendra Modi na kadai fawba thamoi sengna amadi pukning changna loishinba pamagi haiba Nation IM na kupna senari amadi Naga singna wathok asigi warashin ama puraktuna khudyek pinaba puwari oihogadoriba numit adu tabu ngairi haina lup asigi Ministry of Information and Publicity gi maikaidigi fongdokre Prime Minister na Nagaland Governor Oina Thabak Puriba amadi Indo-Naga Peace Talki interlocutor RN Rabibu Nagagi wathok asi tha ahungi manungda loishinana hotnagadabani haina haikibadagi Naga singi wakhal amuka hena nunghalli hairaduna framework agreement ki mahai hojik fawba fangdana lairi Nagagi maru oiba demand oina lairiba Naga singi tonganba firal amadi tonganba constitution laigadabani haiba firep adu homdri haina mahakna makha taki Tripura ki ICFAI University ki Manipur students amadi faculty members singna sinduna Manipuri law na Sangbidan ki nipan suba schedule da chankhibagi chahi kunga nipan mapum pharakpagi kumon thoram ngasi University asigi auditorium da pangthokre Thoram aduda Manipuri Sahitya Parishad Tripura ki President Rajkumar Jitendra ICFAI University ki Vice Chancellor Rajiv Lokchan Parikh Lamyanba Organization ki Advisor Professor N Khoibi amadi Wangkhem Biramangolna athoiba lengbirakpa sing oina saruk yaki Saihau isaiga loinana pangthokhiba thoram asi chahi khudingi Manipuri lol asina haukiba chahi lising amaga chamapan marfudara nithoigi Agasta Sangbidan gi nipan suba schedule da chankhiba matung Manipuri khudingmangna harau tayamna fongdokpaga loinana numit asibu language day haina palan taunaduna lakhibani masigi saruk ama oina Tripura dasu language day asi pangthokpani Haukiba chahi tara rom mathau taurudraba lilong athau khongda leiba cross regulator dam Thawal Jira Parishad ki Adaksya su oiriba Lilong Jila Parishad ki member Hasiba Begum na kanna hotnaduna semjilaba matung mathau tauhanduna ngasi dagi local manga taruki low pari lising manga romda ising fanghanba haukre Hairiba local sing asi ising leitabadagi low sing asi shiradra haina longmi singna mipaiba poknariba local ngaktani Ngasi Adaksya yauna ising fanglaba local sing adu koina chatuna yengsilaba matung Adaksya Hasina Begum na hai athau kong cross regulator dam asi mathau tawraktaba chahi tararom surabani Jila Parishad ki Adaksya amadi member ama oina lamdam asigi Chief Minister da dam asi semjin biduna lawmi miyam da ising fanganana haizabada CM na harau yabiraktuna mari leinaba Water Resource Department 1 gi Chief Engineer ki pautak matung ina dam asi semjillaga local singda ising fanganmani lawmi singna ising leibana fau asiba tare Ngapigani lawmi singna ising leitamana phau siba tare haina mi pairama kaya adu kokhananaba miyamgi mihut ama oina thabak asi paikhatpani haiki ngasigi yengsin khongset adu da saruk yakiba Social Upliftment and Development Committee Lilongi Secretary MD Zakir Hussaina Chief Minister N Biren amasung Adaksya Hasina Begum gi thabak sing adu thagatladuna hai Haujikti lawmi singna law siragadra haina mipairam adu kokle Lilongi ngangau local dolai thavi local na chingba punna local manga taruki law pari lising manga romda fau ningthina palagani haibagi thajaba leire dam asi lengakna ningthina semjin biduna tungdasu lawrak anirak lokpa yanaba amadi atai local singdasu ising ningthina piba yanaba hotnabiu dam asina mathau ningthina tawrabadi Lilongi local tara romsu law pari lising tara nithoi romdi irai laina ising piba ngamgani haiki Langthabal Kunja Awang Laikai gi Laishram Leirak-tagi Laimayum Leirak taba lambi asi tha asigi manungda semjin bidravadi thingjillagani haina Women Welfare Association Langthabal Kunja Awang Laikai gi Executive Member Laishram Ibei mana lengakta section wa thamlakre ngasi laikai asigi miyamna lengakna yengsin bidana leiraklaba lambi asibu sit sengbada saruk yakiba Ibei mana makhatana Kendra asigi luchingba kayada matam kayagi mamangdagi thengkhang kayada lambi asibu semnanaba wakatlabasu ngasi fauba mitning changlaktaba asi laibak thibani sahi tara nithoi hena lengakna yengsin bidraba lambi asi chatliba tha asigi manungda mari leinaba singna yengsinduna sembidaba thoklabadi lambi asi thingjinba yauna makhal makha kayagi khongjang changsilagani haike sida chatliba angang nubi lai su tambagi karigi chatliba mayam se yam nungai tarabani nongsing taraga chappa yadrabani adegi sida drain nung karigra amata kano tawda laitarabani na khogidi singje sempham laitare aduna karigumba masi
ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯕꯤꯔꯒ ꯑꯃꯨꯛꯇꯪ ꯁꯦꯝꯕꯤꯌꯨ ꯀꯩꯒꯨꯝꯕ ꯁꯦꯝꯕꯤꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯂꯤꯕ ꯂꯤꯇꯜ ꯔꯣꯗꯇꯒꯤꯅ ꯁꯤꯗ ꯐꯥꯎꯔꯤꯕ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯛꯀꯅꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Steel, a product of German quality and innovation. Manipur ahanba oina steel company ki authorized dealer KD Enterprises ta gasoline, electric amadi battery ki khuthang da chalaiba yaraba outdoor power tools khudingmak phangbiragani. Hairiba sing dudi cut off machine, mist blower, petrol lawn mowers, handheld blowers, brush cutter, chainsaw, art auger, high pressure washer cleaners, battery head steamer, cordless strop shears, intercultivator, power weeder, power tiller, the steel cordless pole pruners. For more details, please contact KD Enterprises, Changangai Uchekon, Tidim Road Airport, Imphal West. Mobile number 961-260-7378 natraga 700-562-3082. Ekhogi email kdenterprises2019uchekon@gmail.com. Loan available only for power tiller. Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari. Adom-adom ki leijariba sanada yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghanba ngamlagani. Lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi natraga sengde haibagi chingnaba adu kokhanbiyo. Akupa marol gi damak lamjingba jewelry da lengsinbirao. Lamjingba Jewelry, good quality is our priority. ब्रेक की मतुंगदा मखतावा पाव पिजरी इरमदम मियांगी अपुनबा खोरजै लूप इमा खोल न सिंदुरंगसी या स्कूल पुलिस लेंद लेवा एमडी होल्दा तरुक लक्सुबा लिटरेरी मीट लिसिंग अनि तरामापन पांथोखरे थौरम अदुगा मरी लेनना इमा खोल की जनरल सेक्रेटरी इबोमचा लांगपोक लाकपम नहाय सही तरा मंगादगी कुंट्रा फाउबदा लेवा इनखलकलिवा नहा सिंगी मरक्ता इनिंगबगी वाखलोन लेजबा अमदी पामजबा सिंगबु योखतनबगी पांदमदा लिटरेरी मीट असि चही खुदिंगी पांथोकतुना लाकपने हाइखे आइबा जिंगजी अखोइना योखनिंगबा अदगी मिगी तुंगी कइनो जिंगजे प तुंगी अखोइगी नहारोन जिंगजिना लुंबी ओर कदबे मखोइ सिंगसिना अखोइ अफबा मा ओरंगनबसे अखोइना गारेंगे इमा खोने इरमदा मियामगे अपुनबा खोरजै लुप हाइसिना आंगम मतेंग पांगदना सेमगनिंगबे मोंदा तुम सेमगचब अगस्त की मनुंगसिदा अखोइना संडे नोंमाइजिंग खुदिंगे अखोइगी अगस्त की अरोइबा नुमित संडे जे अरोइबा नोंमाइजिंग नुमिसिदा अखोइगी प्रोग्राम असे अखोइगी चांगदमनबा सरेंग चांगदमनबसे सही खुदिंगे तौगनी अदुगा सही खुदिंगी जु अखोइगी अफबा सरेंग थिबा अदु अतै तै मैम से पुथोकनी है अखोइना खंजदना अखोइना तौजबने अदुना मैमना जो अखोइ जु यामना सजोक्ति पिपिरई आमना मतेंग तेंगबांग बिरई अदुना मसे समा अखोइ ngamnaba यारे मखे खदा चगनी नावार जुरीबाम अमदी पेंच नशिंदुना तामेंगलोंग डिस्ट्रिक्ट की मनुंग चना लेबा नुंकाउ पार्ट 3 दा था असिगी कुनमाथोइदगी हौदुना नुमित मंगानी चुपना चथरखिबा बी कीपिंग ट्रेनिंग प्रोग्राम ngasi लोशिनख्रे ट्रेनिंग प्रोग्राम अदुदा काइमाई नुंकाउ अमदी हिलगत जुरीबाम की मियोय निफुगा हुमदोइना सरुक याखी पांगथोखिबा ट्रेनिंग प्रोग्राम असिदा बी केयर रिसर्च सेंटर की मैनेजिंग डायरेक्टर एस राजेन कुमार रिसोर्स पर्सन ओइदुना खोइ लोइबा मियोय सिंगदा ट्रेनिंग पीखी नुमित मंगानी चुपना चथरखिबा ट्रेनिंग प्रोग्राम अदुदा हयिंग खोइगी मरमदा बेसिक नॉलेज की थ्योरी तौबता नतना हयिंग खोइगी कानबा कयासु खंगनखे ट्रेनिंग असिगी मनुंगदा बी बायोलॉजी बेसिक आइडिया ऑफ पॉलिनेशन इन हॉर्टिकल्चर फार्म एंड ग्रुप फार्मिंग बी बॉक्स मेकिंग विद एक्सप्लेनेशन swarming bee catching identification of bee types and honey harvesting separation of bee colony honey marketing and group wise presentation on bee biology and box making netching training kyasu pk training asida saruk yakiba training singna participant certificate supiduna training program adu mapum phana loishinki स्वच्छ भारत अभियान की मखादा थंगमैबन केंद्रबु तरु तनान मफम अमा ओइननबा ngasiदगी अक्टोबर 2 फाउबा तरु तनाना थंबगी थबक पाइखटपा हौख्रे BJYM की BP ओइरंबा सोशल वर्कर कोंखाम विक्रम की मीटिंग मखादा ngasiदगी इरेपाक चौखटनबा होनबा इरेचा सिंगी लूप इचेल नगमपल सोराम लेरक पुल्लगा पांगथोकपा तरु तनाना थंबगी थबक अदु ललामबुंग मखोंदगी हौखी ललामबुंग मखोंदगी हौरगा सोराम लेरक अमदी रिम्स रोड फाउबा अहानमगी ओइना तरु तनानमगी थबक पाइखटपगा लोइनना कांगदगी संदोकपा लैना सिंग थोक्तनबा फोगिंग सु कापथोकी
थौरम असी पाइखटपगी मतंगदा कोंखाम विक्रमना हाइखिबदा थांगमैबन केंद्र पुंबा चथगदब थौरांग असी अक्टोबर 2 फाउबा लेप्तना चथखिनी इम्फाल की मयोलदा लेबा केंद्र अमा ओइबना तरु तनान थंबा हाइबसी तंगाई फदे नरेंद्र मोदी की स्वच्छ भारत अभियान की मखादा अमोट अकाई लेतबा केंद्र अमा ओइहननब होटनबनी हाइखे longiness for working together high sense asi de koi pulap pullaga si nana singdo matungda kana gum individual kharna magi plastic bottle oro magi cap oro kai ma khar langthok pasi akoi yamna nungai jade akoi gi praja khudimangna as an individual isai magi contribution hai raga mafam chaba jaga da thibiduna dustbin yengduna koi kano gi akoi gi phatta hauthi amadi plastic ki singba item asi langthokpiu adu loina loina ai samaksu ai akoina gari thau matamda akoi sing bottle thakpo oro बोरो आई सामकी गाड़ी हापचन विदमनी लंबी लौथोपगी फिबम आई तौबिनो हाइना आई प्रजा मैम अपील तौरी सेफ मर्डर आर्ट हाइबा पांदमदा रोटरी क्लब ऑफ इम्फाल अमदी जेनिम्स की अथॉरिटी अनीदा खुसमनदुना ngasi जेनिम्स की अकोइबदा उ चारा चहुम हेना थाखरे ngasi उ थाबादुदा सरुक याखिबा रोटरी क्लब ऑफ इम्फाल की प्रेसिडेंट डब्ल्यू रविचंद्रना मालेम की ओइना होंगलक्लिबा अइंग असागी खल असि खरत ओइरबसु कलहौबा ngamnabagi pandamda u thabagi thoram asi pangthokpani thariba u kaya asi hingnanaba hotnabada aikoi punna hotnaminasi haike authority maru aina director amadi ms kalunana koi punna organize dominary tree plantation asi koi pithribi seida ahinga asagi marumda khongai ba mayam sing asi khadoi su check toba ngamnanaba koina safe mother art haiba theme asi da koina pangthok jabani थारिबा उसिंसे मोइना यंगहनबिबा इसिंग चाइबिबा अखोइनासु चलगा यंगसनबा अदो ngasiगी उसिंसी हिंगनबासे उ थाबदो अखोइ पांदमनि अदुबो उ हिंद्रगदि उ थाबगी पांदम लेते अदोना थारिबा उसिंसिसु हिंगनबगी अखोइ कन्न होनजगे हाबा सा थमजरी Thawal district ki Khangabokta leiba voluntary network for green art na sinduna the unexpected dedication to XYZ haiba thimda Manipur gi governor Dr. Nasma Heftula chief minister Nongthumbam Biren cabinet minister Singh Thawal district ki DC SP health department gi makok thongba Singh Kaksing district ki SP amadi lamdam asigi masak naiba sanaroi Singh gi mingda kathokpa uchara thabagi campaign amangasi Khangabok khul gi akoibada pangthokre campaign adugi matangda voluntary network for green art ki convener L Devan Nahai loop asina honaduna haukiba chahi mari rongi mamangdagi hauna Khangabok khulgi akoibada paktak nana uchara sing thaduna lakli hauzik phawbada punna uchara lising ahum hena thakre hairiba uchara sing du ngasi phawba mapum phana hinganduna mapum marai fare yengbada pukning hure loop asina tawzariba thabak sing mai pakle mahai yale हौखिबा चयोलदा थाखिबा उचारा सिंह हिंगले हाइबगी हराउबा फोंदोकपगी अचंबा थौरम अमसु पांगथोक्तुना मखा ताना उचारा कया अमसु थाजिनबा हौखि कैंपेन अदुगी मखा तारकोइना लुप असिना मियामदा अंगकपा पीबा ओइना लमदम असिगी गवर्नर सीएम अमदी अतै मसक नाइबा सिंगी मिंगदा कथोक्पा उचारा थाबगी कैंपेन असि हौदोकपने इथा थाजदना पुकनिंग चिंगसिनिंगाई ओइबा थबक अमा पांगथोकपा असिना लुचिंगबा सिंग असिनासु मित्येंग चंगबिरक्तुना लुप असिना होटनाजरिबा कया असिबु खंगबिरकनी हाइबगी थाजबा अदु मांगदा थमलगा कैंपेन असि हौदोकपने हाइके क्लब मापन की अपुन लुप अमा ओइरिबा जॉइंट कमिटी ऑन पीपल्स वेलफेयर यारिपोक न सिंदुना ngasi यारिपोक बाजार लेरिबा यारिपोक थोंग फायर टेंडर सेनदुना सेंगदोखरे मतम कुइना थोंग असि सिटोक सेंगदोकपिदबदगी इसिंग चुमथखिनबा लेरिबा मखुल सिंग फत्तबा पोलम सिंगना फुंजिनखिबदगी नोंग चुरगना इसिंग तुंगसिनदना लेबना मियामना चथोक चसिन तौबदा खुदोंग चादबा कया मायोकनबा नुंसा सारगना उफुल होबना मरम ओइरगा लेना कया पोहलकबा याबगी फिबम अमदा लाकपदगी कमिटी असिना फायर सबस्टेशन यारिपोक खुशमनदुना ngasiगी सोशल सर्विस असि पांगथोकपनि हाइना कमिटी असिगी प्रेसिडेंट माइबम इबोटोमी खुमनचाना फोंगदोरकली महाकना मखा तारादुना हाई थोंग असि मतम कुइना चटननबा हौजी ब्लैक टॉपिंग गी सरुक खरा कायबा होरकलिबा असि अथुबा मतमदा मरी लेनबा सिंगना सेमजिनबियु हाइना लेंगा की पुकनिंग चिंगसिनखि थौबाल म्युनिसिपल काउंसिल की वार्ड नंबर 9 की काउंसिलर इबो चौबना सिल्लांगदुना ग्रीन मणिपुर मिशन की सरुक अमोइनंगसी थौबाल सलाम इको पातगी लंबीदा उचार कया थाखरे थौरमदुदा NYC नोंगांखोंग जुपिटर क्लब बामोन लेरक SSDC मयाई लेरक
PYDA Pakhang Khong Leirak amadi EYSCA Thobal Achaubaga Punna Sinduna Pangthokiba Kem adu Chinga Lairembi Thobalgi Mipun Sangda Mapum Oiba Thoram Pangthoklaba matung Lairembigi Sanathong Manak amadi Akoibada Uhai Panba Uchara Kaya amasu thake Paugi Maraktan Amuka Sona break amatang lawzari Napi singnang hoba mapam sing matam changhandana sengdokpa aduda sunatana singkup chana kaklaba napina lebak lehawk su phagat hanba yare achauba sanabungi napi changmanana kakpagi damak waningai leitre sijinabiu grass cutter amadi mulcher awaimal pungda lupa lising amaga chamnga contact tobiu Manipur Farm Houtal near Sainik School Impal Manipur ki labuk sing sangalasi chahi chupa. Salai Holdings Private Limited na leibak miyam da khangan jaba. Salai Holdings Private Limited ki Honorable Chairman and Managing Director Dr. Narengbam Samarjit Singh masa hujik business trip ki damakta Salai ki overseas company sing yengsin ba galone na tuan ba pipeline da leiriba tuan ba country sing tanatana India amadi maruina Northeast ki oina Manipur yauna paket kadaba mega project sing adu ki damakta overseas bank singa stakeholder oiminabagi maruiba meeting sing yauba amadi meeting sing conduct toba satkibana maram oirega tuan ba club CSO lanai gi furup ki lining gi amadi culture ga mari lena ba khudimagna Salai gi Luching Purel oibiribana halaktri fawbutang haibining ba thambining makhudimak ngaibina ba miyam da noluk chari noluk na haijari ba Board of Directors Salai Holdings Private Limited Thawal excise na lupa lak mga hen magi maman oigadaba fagatlaba yungaw amasung yungangsing may thaduna mangan kre Thawal Police Station gi Sub Inspector A Nokul Chandra amasung Hairok PS ki Sub Inspector K.A. Samananda Thawal Excise ki atay staff sing yauna Thawal District ki Mini Secretariat laiba Deputy Superintendent of Excise Thawal gi Office mamangda Yu Sing may thaba aduga mari lainaba Thawal Excise ki Inspector L Dinona hai ngasi may thariba yungaw amadi yungang sing asi punna lupa lak wangaga lising tara nithoy ga chahumga kuntra nipan gi value oigani masigi manungda yungaw amasung beer sing yauri Hariba Polam Singasi Thobal Police Station amasung Hairok Police Station gi Kangbuna Faraga Thobal Excise ta sinarakibani haiki Apokpa mapa amadi mama nauna kaina khibana maram oiraga awaba punsi maren amada hingliba chahi nauriba machin manau ahungi mafamda lamdam asigi miyamna sakhang narava isai gi ben ama oiriba sintha benna chana thaknaba polam sing khusinakre Lamsang Kendra Manung Chanba, Mayang Langjing GP na konba Kwaksify da Laiba, Thongnauzam Chauba, Inaw Amadi, Inaw Machagi, Imungda, Ngasi Sintha Vengi Maikaidagi, Cheng, Hawaii, Alu, Yerum Yauna, Atay Polam Sing Kusinaki, Polam Sing Adu Kusinabada, Mayang Langjing Gram Panchayat ki member Chaubasu Saruk Yaki. Thauramadu Saruk Yakiba, Sintha Vengi member Rosit na Wafong Kaya Fongdoki. Hum Haitare, Mama Basu, Jahimari Mang the Lady Hai. Yam wana hojik yam aruba pibam da leiba sida kuningam jaba sintha fans amadi sintha ben singi relief fund gi maikai dei hadar kuningam jaba khar mating bang balak jabani ado angang singsina hojik leirami ba pibam dagi like to class 10 pau tambasu yaure adi like makha tam thabangam da basu yaure adi yum kai sabangam da moina leiba pibam sida government gi maikai dagi amadi Marilena ba organization sing dagi mating khara angang hingna pam ni ja hobudo ado mayam gi mang da social media gi maike dem khoi su thamjari adoga athu matam su government na meeting changbi duna angang sing si mayam gana manaba level da chingkhat pi na ba social media maike dagi mayam da ngolok jari Sintha bin kanggu singna magi ching porei ba hawai nuai to ba magi awa ba sitin mating pang bi bagi damak tadi ai gi sa gi haninga letena thagat ba Pongdoksari. Awaba kitang mating winanam ne na akhoi mating pangbalak sabani adu akhoi sarkar gi maikai da gaju akhoi phena ma waina sentha bengi sarkar pangba ya ba scheme mayam lerangani program mayam lerangani adu gi through da gi angang ajibu mimana na ba masengka pa da mating pangbi waina social media gi through da nulukchari Friendly Environmental Warriors few Jiribam na Sinduna Jiribam ki manung chana lairiba Boro Bekra amadi Jakura Dhorgi mafam singda Jiribam ki DC yauna u chara kaya thakre amadi few gi masaloshang ani amasu hangdokre
Thoram Houdringai Mangoinana, Bharat ki Finance Minister Oiramba Arun Jetlina, Jiribam DC Yauna Fiugi member Singna Minute Ama Leptuna Awaba Fongdoki. Thoram Masigi Maka Chatharak Poina Jakura Dhoda Fiugi branch Ama Hangdoki Vagaloinana Paritos Daspu President Oina Fiugi Advisor M. Romeo Singh Hapki. Matungda DC Jiribam Fiugi member Singh Yauna Miyamna Ucharakaya Thaki. Thoram Masiga Mari Lainana DC Jiribam Mayang Lambam Raskumar Nahai Fiu na Paikaliba Mission Asida Miyam Nasu Mateng Pangbiu Jiribambu Asang Bad District Ama Oina na Hotnabada Administrative Ki Maikai Degisu Pangbayaba Mateng Pangani Haiki Nakalamaromda Borobekra Bazarda Achamba Thoram Ama Pangthoktuna Fiugi Working President L. Fantomas Singna Borobekragi Fiugi branch Ama Hangdokhiba Loinana P. Jiten Singbu branch Asigi President Oina Hapki Thoram Masiga Mari Lainana Food and Industry Cooperation Limited ki Vice Chairman K. Sarat Kumar Nahai Manipur ki Chief Minister na Paikhalakliba Green Mission Asiga Mari Lainana Jiribamda Lairiba Fiuna Thangziliba Jiri Green Mission Asibu Mapum Pahananaba Puna Uwa Kaya Thaduna Hena Faba Lamdam Ama Ohelasi Haike Tungda Miyamna Borobeka Bazargi Akoipada Uchara Kaya Thaki Loinana Jiribam DFO gi Maikaidagisu Uchara Lishing Ani Pirake CM Luching Makada ki Vice Chairman Manipur Food Industries Corporation Limited ki koi Vice Chairman su yokjari mayam pulle haraga koi environment se kanchi hai ki wakalon da koi ngasi uthaba ki sathajari plantation drive si one of the most successful masida yaure ji satra harol se club yaure haraga mafam se gi gram panchayat ki members sing su club na participate to bi haraga ngasi koi plantation drive si sathari Library and Information Center Kakching Nasinduna Pikliba Mahairoi Singbu Manglomda Changshinba Mahai Masingama P Nabagi Pandamda Lisang Sitna Nomaizing Kuding Ichatharakpa Special Sunday gi Chahum Tara Manga Suba Numitka Marilainana Dr. Nongmaitem Pramodinina Iva Lin Amasung Laichon Ngasi Kakching District ki Kakching Phausupat Lekai Dalaiba Library and Information Center Kakching ki Mipun Sangda Fongkre Lin Amasung Laichon Hariba Wari Lairik Asida Wari Mapan Maitai Mayek Amasung Bangla Lon Animakta Yauri Apun Malamai Chamaga Humpuga Taruk Pali Aiba Asigi Mamangda Lairik Taramanga Fongkre Lairik Asigi Matangda Aibi Dr. Nomaitem Pramodini Nahai Ngasigi Malem Asida Honglakliba Aying Asagi Khal Asina Piri Bachaiteng Horakliba Mahairoi Singda Matamgi Yawol na Piri Bachaiteng Amadi Bangla Mayeki Mahuta Maitai Mayek na Sinkibana Ipa Ipu Akhang Ahai Kiana Bangla Mayekta Iramba Lairik Sing Pabangam Dabagi Kudong Chadaba Kaya Adu Uraga Horakliba Angang Singbu Achum Amasung Apaba Maikai Romda Purak Pada Mateng Khajiktang Oigadra Khana Lairik Asi Puthokpani Haiki Amuka Suhana break amatang Lominasi India's favorite salon and spa now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa Imphal. Look fabulous. Fitness World Building, Singzamai Mathak Jongtham Lekai, Imphal West. Phone number 0385 2440164. Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 am to 3 pm. Interview will be held on 27th August 2019 at 2:30 pm. Gunamani Eye Clinic, Wangkai Kaithel Asangbi, Imphal East. Makataba Paumuk Pizari. Assam Police na nupi ama yamlaba heroin amadi selga konana Dibugargi Kalibari area dagi fare pau asina hai akaknaba pau ma fangmadagi Dibugar Police ki kangbu amana ngasi Dibugargi Kalibari area da leiba yum amada thiba humbagi thabak chathabada Hasina Begum koba nupi amadagi yamlaba senphamga amadi heroin number 4 asi fagatpa ngamkhibani adum oinambak nupi aduga lakminaba Raju Ali mafam adudagi nanthok chenki Miyoi asidagi heroin number KG ama ga gram chamaga nifu aduga sel oina lupa lising kun lom phagat pangamki
Makha taba ain gi oiba thabak sing lokhatnaba case ama lokhatpaga loinana nanthok tuna chen khraba Raju fananaba thabak lokhatpa hokre. Nakalamaromda Assamgi Nagwandagi Lupa Laktara Nithoironggi Sasinava Sen Fagat Krehairi Nagwan Police ki Additional Superintendent of Police Rosi Kalitana Luchingba Kangbu Amana Thodok Asida Mioi Taruk Amasu Fagat Pangamkre Sen Sabada Sijanaba Fake Note Printing Machine Ama Motorcycle Ama Amadi Mobile Kharasu Police na Lokhatki Fataba Thabak Hena Chawna Lona Toramba Yabagi Oithokpa Yabana Police na Makhatana Chingnaba Mafamda Thiba Humagi Thabak Chathakigani Hairi Mamang chahi lisingani tara nipanda Kerala da thokiba ising ichauda hero amani haina singthana kiba chahi kuntraum doi shuraba IAS officer Kanan Gopinathan thabak tagi resign tawkre resign tawbaki official oiba maram khangba ngamdrabasu mahakna resign tawkiba si Kashmir da freedom of expression bu namthaduna thambana wangangba yadabagi fibam ama leiriba asida oiramba yai haina pawgi likhun amana hairi Malayalam News Channel amada mahakna Kashmir da hojik fundamental rights khongaung naba asida thabak tagi tokpagi firep asi laurakpani haina haiki Ministry of Railways na leipak asida leiba railway station lising mari ga chatret marfudara mathoida wifi service hongdoknaba lokhatlakiba thorang amagi manung chana North East Frontier Railway gi manung leiba railway station chahumga humpu humdoi yaugani NF Railway na hojik railway station chamaga humpu nipanda wifi gi khudong chaba piri amadi atopa chamaga marfudara manga amadana kanna sengot sagatpagi thabak paikhatli haina NF Railway gi Chief Public Relation Officer PJ Sharamana phongdokre NF Railway na awang nongpok state taret amadi atopa eastern state aniga puna state mapanda railway gi thabak thoram yengsinbani hojik aroibada maroiba paw amukana fangbigani Bharat Sarkar na lamdam asigi miyamda ataba mamalda fanghaliba potlam kaya lengak asida mapum phana lauramdre haina MP RK Ranjana haikre Numit nini chathagadaba taramathoi shuba Manipur Legislative Assembly gi Nepal suba session hayeng pung taramathoi dagi famba horgani Amadi Bharat Sarkar amadi NASN IM anigi marakta chathariba santigi wari asigi waroshin purakpada Manipur gi apunmagi saktamda akaiba piraklabadi yaba ngamloi haina MMWO gi General Secretary Aminuddin phongdokre Hojik phawpagi di Times of Manipur nungthil gi paw matang asida loishinjare miding tabiri basingbu amukana khurumjari